अहानबदा मरुओइबा पाउसिंग पिजरे कांगलुबनी की मरक्ता थोलकलिबा खना चैनबा असि लेंगाकी माइकेदगी सोइखिबा लेबगिने कांगलुबनी खनाबगी महुत्ता लेंगाकता ताइनबियु हाइना CMN बिरेनना फोंदोक्रे मणिपुर अनौब गोल्डन ट्रायंगल सेमनबा होटनबदा लेंगाकना थिंगलकपदगी ड्रग ललोनबा मियोइसिंगना इनसिलगा थोअनबा लेबाक इरांगनी हाइना सोशियो पॉलिटिकल कमेंटेटर CH विजयना फोंदोक्रे अमदी इम्फाल ईस्ट अमदी वेस्ट पुंग 10 की कर्फ्यू कोमथोक्रे मैम खुरमजरे ELITETV मनपुरी पाउ मियंग ताबिरिबसिंगबु विजयता खंगेबमना तराम नौकजरे मियामदा मपुंगोइबा इ पाउ पिजद्रिङै मांगोइनना COVID-19 गा मरी लेनना लेंगाकना पिरिबा SOP सिंग गाकना चपिनबा खंगनजरे मियामना मतम पुंबदा मार्क्स पीबा खुदसा सेंगना हमदोकपिबा अमदे मियामगा अमगगी मरक्ता फिट तरुक लापना लेबिनबा खंगनजरे मसिदस नतना COVID-19 की वैक्सीन सिंग मतम चाना कापथोकपिदुना लाइचत असिबु लांथेंगनबदा अदोमदमसु थौदांग लौबियु हाइना ELITETV के माइकेदेगे मियामदा अपील तौजरे हौजे मपुंगोइबा पाउ मियामदा संदोकना पिजरे हंदक थोलकलिबा कांगलुप अनी की मरक्ता थोलकलिबा खना चैनबा असे लेंगाकी माइकेदेगी सोइखिबा लेबगिने कांगलुप अनी खनाबगी महुत्ता लेंगाकता ताइनबियु हाइना फोंदोक्रे वाफम असी ngasi बाबुपरादा लेबा ऑल सेक्रेटरीट चही खुदिंगे मे 19 पांगथोकपा नेशनल एंटी टेररिज्म डे पांगथोकपगी थरोमदा चीफ गेस्ट ओइना मणिपुर की चीफ मिनिस्टर एन बीरेनना फोंदोखिबने थरोम अदुदा प्रेसिडेंट ओइना एग्रीकल्चर मिनिस्टर TH विश्वजीत अतै मिनिस्टर सिंह गवर्नमेंट ऑफिशियल पुलिस पर्सनल अमदे अतै मियोय कया अमसु सरुक याखे महांगना मखा तारदुना 1948 टेरर अटैक अमदा राजीव गांधी हाटखिबगे निंगसिंगबगी थौदोक अदु निंगसिंगबगा मरी लेनना पांगथोकपा थरोमने टेररिज्म हाइबा असिना अफबा पुरकपा अमत लेते अदुना मियामना टेररिज्म की माइकैदा खोंग थांजिनदनबा अदुगी महुत्ता खुनाय अमा चौखटनबा ओइना होनामिनसे हाइखे हौखिबा मे अहुमदगी हौरखिबा कांगलुप की इरांग असे लेंगा की इंटेलिजेंस दा अवार्ड लेखिबा अमदे लेबाक मियामना लेंगाकना तौरकपा थबक थरोम सिंगदा पेंदबा लेबगी कांगलुप अनी की मरक्ता खना चैनबा असे थोलकपने मदुगी मतुंग ताबगी ओइना ngasi मिनिस्टर मयाम पुल्लगा उनबा असे ngasi की थरोम असिना अहानबने लेंगाकना पाइखलकपा मितोप चंगबा थिंगनबा अमदे ड्रग की मायोक्ता चंगसिलकपा खोंथांगदा मरक्ता लोना चंगसिलकपा मियोय खरना सिंदुना चौखत थौरांगी मतांगदा पाइखलकपा थबकता यानिंगदबगी कांगलुप अनी की मरक्ता इरांग असे थोअनबने सुगी मिलिटेंट सिंह मसा मसागे डिजिग्नेटेड कैंप सिंगदा लेहन्नबा तौगने इरांगी खुदोंचाबा लौदुना मी लेट्रबा युमसिंगदा हुरानबा चंगबा मियोयसिंग आइन की ओइबा चेराक पिगने रिलीफ कैंप सिंगदा लेरिबा मियोयसिंग असी येंगसिनबगी थबक पाइखलगने युम कई अमांग अता थोकपा सिंगे मफम चाबा अमा येंगलगा मखोइना लेबदा अकी अखंग लेतनबा पुलिस सिंगना ngak सेंदुना लेबा यानबा सिनगने इरांग असिना मरम ओइदुना मणिपुर दा लेबा ngamdaduna मिजोराम अमदी अतै लमदा चटखिबा मियोयसिंगबु लेंगाकना हलकनबा प्लेनगी अमदी मखोइना हलकपदा चंगदबा सेल मखै गवर्नमेंट की माइकैदगी पुथोकने मणिपुर असि हानगुमना इंगना चिकना कांगलुप कया पुन्ना लेमिनबा लमदम अमुक ओहनबदा मियामना मतेंग पांगबियो हाइखे Honorable Union Home Minister Amit Shah ji की मागी direct supervision मखादा advisor मा कुलदीप सिंह जी मा हाना former DGP CRPF NIA security की मरमदा मागी experience तो इकोई दे advice और कांदा state सिदा शांति हंजलंगना बाकोई अतो की मतिक ऐं तुम द साधना होनरी कनामता पोथाना दे मरमदी थोखरिबा थोनिंगबा थोदोदो अमुखना मखा तादनबा हाइदना यामना फजबा नुंगाइबा पाउ मयामना सुतानरे सोसानपुरदा कुकी की चिलनाउ सिंगना चिलनाउ लेरम मैतै सिंग पुथोरागा सेप ओइना पुलिस सिनरे हाइबा नारांग नहानमक सिदैदा खैगी
Pauna Bazaar के होटल अमदा अखोगी से नाव कुकी अमा लेरमदना पुलिसना रेस्क्यू पोरागा मयाम दा सिन्ना सुगुम यामना ह्यूमैनिटी ओइबा पोट खरा अखोगी हानादगी लेरबा पोट अखोई जे हौरे ngak saunarursu ngak penarudragasu ada haiba posi koi makhata na ai gi capacity da isa gi oiba capacity da honar kana contact ai su contact over lepte bji saunarga sat kharbe se naw singdu ai message thaba adagi moi message phangda bu moi ga nakna ba mi da call to ba wari saba adagi tampa ki leiriba civil society mayam su koi hoji irang to ba matam nate rally play card jati ma da nungai roi da ba wahi wata thet laga wa ngang ba matam nate yes akhoi government da taina biu aina appeal tawningi adudi any community evena pen da banungai ta lai bakanda government da akhoi gi asoi ba akhoi gi lapses thokriba thodok tumak akhoi gi security lapses intelligence lapses leibugi ne ne akhoi lawi aduna community khudimangna akhoi da taina biu madugi responsibility akhoi loge Amaramda Biswajitna Thoromaduga Mari Lenana Fongthokibada terrorism na misam kayagi punsi awa ananang hali amade masidagi kana bahaiba amata leite maramasina matam chimpada aikhoi mayamna ingna chikna leiba pamlabade inkalagliba angang singda mahai fazana tamhanba mi amana amabu ngakpiba haiba fataba wakhal kauthokpa tamse haike punamaki khwaidagi maru oibadi karino haiba matamda koi punamaksina amatta oina punjalle harkanda terrorist की मायक्ता लेमिनरगा अखोगी लेबाक्सतगी अखोगी शांति पोरकनबगी अमतोइना लेमिनदुना अमदी मरुफुगना अखोई लेबाक्सतगी अखोई लेरिबा terrorism हाइबसि मुथतपा अमदी वर्ल्ड दगी लुथपगा लोनना अखोनि ngasi हारिबा अखोगी एंटी terrorism डे असिदा रिमाइंड तवे हाइना अनि थमजगे अदुगा अखोई पुनमना ज्ञान तामिनरबा वफमनि मदुदी अखोगी लेरिबा terrorism की लेरिबा activities अचना अखोई मियोइबा की लाइफ महमद नतना मियोइबा की प्रॉपर्टी अदुगा लोनना अखोगी लेरिबा मियोइबा की फ्रीडम दा अकाइबा मयाम पि हनबदु अखोना खंगरबा वाफमनी अदुगा लोनना अखोगी ngasi पांगथोकलिबा एंटी नेशनल एंटी terrorism डे की मरोइबा significance दी मशीन अखोई पुनमक मियाम पुनमक पृथ्वी की मियाम इंडिया दा नतना पृथ्वी की मियाम पुनमक पीस की मैसेज संतोपा अदुगा लोनना अखोइना हाइरिबा अखोई लेरिबा ngasi gi significant ti karino habada अखोई की peace maintain तौबा humanity aduga harmony aduga unity among the people and अखोई लेरिबा society दा अखोई ngasi लेरिबा maintain तौदना थंबदु की significance तु अखोई मिट असिदा अखोइना फोंगतोई अदुगा लोनना अखोई की तोआन बा भारत सरकार की institution government की तरफ तगिसु अखोइना सिगुंबा terror ओइबा अखोई ग्रुप हाइबदि terrorism पुनमक सिंगस्तेक अखोई नहा सिंगसी संगदनबा हाइदना ट्रेनिंग अमदि एजुकेशन तौबगी अपॉर्चुनिटी सो हारिबा अखोई नमित असिदा पीबद नतना अखोई भारत के अमदि तोआन ऑफिस की अखोइना मसी पांगथोई हाइदुना अखोइना अखोई लेरिबा नहारन सिंगसिना अखोई लेरिबा तोआन बा यामना तमथीबा terrorist की ग्रुप त यावदनबगी दमकता अखोइना Malemgi Golden Triangle haina khangnariba mafam asi kaitharakpana maram oiraga Manipur asida anauba Golden Triangle ama semnaba honabada lengakna popi thaba yanthatpa amade drug sing kaya ama fagalakpana maram oiduna drug lalonba miyoi singna insilaga thoonba lebak irangni haina socio political commentator Chongtham Bijoyna phongdokre wafam asi ngasi Rims complex ta leba mahaki yumda pangthokpa paumi singa unaba amada phongdokhibane mangna makha taraduna hanadagi leiraklaba kuki singda niyom lana changsilakpa miyoi singe khujin tharangda phibam asi oirakpane ikui kuidringaida Manipur gi governor na moregi border fencing yengsinba chatluba matamda haikibada mitop changsilakpadage chang yamna wangna lei haina haikiba matamda lengakna hairamliba wa adu laina lauruba amade amukona haikiba kanglukki irang ama tholakpa yai haikiba aduda wakhal khanjindaba laithokpradagi thokliba irangne irang asi thoandaba yagadaba cheksinba watpa amade corruption tawduna leiringaida soibane haike maitaina SD status tanbagine haina lana sandokpa asidi chingda khundaduna leiriba atai kanglup singsu maitai singi mayokta leinaba tawbane lengakna chingi lamsingda akanba administration thamdaba tamda khaktamak kanba loinana
National Highway singda lambi thingduna potlam kaya lut tawriba mafam sing asi yamna yamba mafam nate lengak na makhoi bu laksin bangam driba asi lengak loi sing asi aduki matek sole amaromda internet thingzinduna thamliba asi malemda hojiki chatnariba asi khangdabagira hojik work from home oina mapalamda thabak tawba miyoi kaya ama thabak tawba yadaduna leire Business kayama internet ki mateng na tawri UPSC ki exam thagadaba miyoy sing asige thabak tatlaga lengak na thabak pigadori bra natraga makhoi na internet yadabagi sel tangadaba tanba fangdribara asi singadori bra haiba wafam thamke tablet WY kind hide wa singji quite gi yamna sungi belam ji akhoi sidigi inak na laiba golden triangle level lamjini narcotic drug case suni factory ke amarum lei adaga makoina ni thamiba factory singchida sophisticated scientists akhoi germany karigi mayam si lawra thamme khoi pau phungje moi myam gi pressure dagi haiba laibak singchina golden triangle area si muthalu na harak patanda makoi si chahi taramu sure akan me military pressure pidna factory ke athugare Popi lem na maning tamna tharamba kaya ama destroy tore Manipur tawri bisidagi yam hena adudagi drug mari le na ba case khudimakta makoi se death sentence pi aduna mafam aduda makoi gi karwar drug sing bai base moi maning tamna taw ngamaktre makoi na anuba chakta pham ama yingat pane khoi ga culturally, linguistically, historically, socially, nangnaba phurup akhoi Manipur gi native cookies gi yam pak chana Manipur da taiba aduna golden triangle che Manipur da shift taksal nangnaba aron ba agenda amagi saruk ne ba akhoi Manipur da akhoi na uri che akhoi gi leader sing che lurba tanja da public money hurana ba kok thadaring da laibak chi thoiba aruba lainagi akhoi signal je uhubdo bani haibase machima yam kan hajini esti demanda maru mahumena thamaisina Manipur da handaki irang sida nan koki me punjanaba moi strategy amane mapangan kalaba naga group sing yobir na baina tawbune khulai moina sinaba kori sudi waron popiga waron draka makhogi business mangjela pasine no adra moina hojik greater mizoram natraga koki homeland tawrise boige to ba mangnate Pakiaro. Greater Nagaland gi issue ja do pina talak se adum oidna laina somai to ngarang na handa cookie homeland na piu ka na haraga mo gi dream center na koi ga na pirak ba chang na te ahoi na ju register bani sum gi maite I ka na ba tar pan kale mizoram gi joram thangana ngang de so ai mon ma tung gi ngang ngang ma di ba som gi chala ai mon ko manung de kari le no khangdi som gi chala ga wano ma ga to khoi ka na ba to biu natre da khoi ifal la han ba ya ro dore ka na tawra tar ko ma le ba kari moi ifal la haninge ba ya ma chi khoi ifal la moi haningi mi ka group kra power group kra mai te kra mori am di kana di moi gi lan hori ba na haron chin la haning de hatori tutori si conflict gi matung ina sum kanom tar ko ma le do seriously lo do ne adunu du raga ai gi di ai sa gi na di moi che dhap ne lo ba kan tin nati o shu o ching tam manana tapak ngati ya ro ching tam manana kholai sanitize to thopio Manipur se free when bio yamna matam changna chingi lam chingda strict administration ama thambang amakaba amadi policing to bang amakaba china akhoi da hojik yam chawba akai bam oi mathangda Manipur gi lifeline oiba highway anisida cookie militant china amadi ate militant china extortion tori se yam tien ma mati amaktane masi thingmang amda se masi Manipur government gi asonba yamna pangdabagi thodoni haining yam tenwi area ne lengak na normalcy por ko pa praja sing se pa normalcy por pagi ahana mathodi mipum khudimagi life se normal hana tahlo anisuda pot ki maman normal tahlo internet broadband thik bachina irang lakshan bagi mahutta Manipur se chahi kun maning halandore ba masima please take it into consideration Araga masi khanga internet broadband je athu ma tun hang Facebook thing bi ai ati Haukiba me ohumdagi hauduna lamdam asida tholakkiba irang asi hanagi matawgom tangdu leitana leiba ngamnanaba thangwaiban AC gi MLA Joy Kisan yauna tongan ba furup sing yauduna isorgi mafamda thongnikre
Thangwaiban Kendra Development Organization Takdorna Sinduna Thangwaiban Tingan Lekai de Leba Leoni Community Hall da Pangthokiba Thonibagi Thorum Aduda Thokiba Irang Aduna Maram Oiraga Laikidraba Singi Mafamda Amadi Tangdu Leitaba Purakpa Ngamnanaba Ishorgi Mafamda Haikat Lekat Tamke Haikat Lekat Tamba Aduga Mari Lenana Thangwaiban ACG MLA KH Joy Kisana Fongdokibada Lamdamasida Thokliba Irang Asi Loisinduna Tangdu Leitana Leibang Amnanaba Kanglup Kudingmaki Leiriba Lusingba Singna Amaga Nushinadaba Wafam Sing Fongdokpa Lepse Irang Asina Maram Oiraga Kudong Tiba Nangduna Laikidraba Sing Masagi Mathau Mangam Pangthoktana Leiriba Sing Asi Athubada Pangthoknaba Honase Lamdamasida Tangdu Leitaba Lamdamama Oinaba Aikoi Punna Honaminase Haike Akoi Manipur do si head speech na akoi amaga nuksinadabagi sigi ngang basing se purukilo sing masing na tokpi ba hai tar aduga nuksinaba sida loinama kauthoknaraga akoi masen nuksinar kana ngakpi ba haiba masi khwaire drakale aduna amana boire magi karigumbam aranba tarsu aranba tawrubur mi dubudi ngakpi ba haiba mi duna hena akoi hena pukchel chawbo mi ne hana na koi ngapi ba siam drakale akoi khoi khalin kha thana dana mana ru to koda ina double downi hadna sum leiraga di akoi proof Manipur de proof sing se Manipur de proof khudi masi apik ba jabti ngatani yam chawba population amta nate hai tare ate India gi jaga sida lei besida ge aduna akoi gi Manipur proof sing se unitedly walk through kanda India sida ko Bharat ki sarum oi bisi tasu akoi hena masak pang thabak to ngam doini aduna ngasi si akoi takduna shanti paujel bija basida Manipur la khudi manasu mai leiriba jaga sing mai leiriba area sida akoi shanti gi porokna basi hona view Amaramda Travel Forum ki advisor Danny Malangmai na hai lamdamasida leiriba aikoi chingmi tammi punamak Manipur macha ngaktane karigumba waho kharadagi penadaba nungainadaba leiba khuding kauthokna duna aikoi amata oina ponsinduna tangdu leitana leminasi haiba wafam phongdokhe gi aifanaba khallaga amana amabu kokpire hairaga aikoi lamdam asi Amu hanna tangdu leitana leiba ngamnaba miam gi pungning amuktang phathabiu haina Travel Forum na Manipur sa kayagi maphamda appeal tawjare. Thank you. Security matik chana thambida bana lairik tamgadaba mahiroi kaya khul ngaktuna lan yauraga leire haina Imphal East District ke Nongsum khulge khunja singna pendaba wafam kaya phongdorakle wafam asi ngasi mitei Irol iek loina silon apun balop milal kanglei paki maike dege thasigi ahumdagi hauduna thokiba thodok sing aduna maram oiduna khul ngaktuna leiriba Nongsumgi khunja singda chana thaknaba potlam sing mateng pangbagi khongchatta phongdorakhibane milalgi maike dege loop asigi president na luchingba mihut kangbu amana khul asida angamba potlam sing tingbang kibada natana awanungaida saruk yake khongchat aduda khul adugi miyamna phongdorakpagi matung inna Nongsum hairiba khul asi mitei yumnak humphudara lom khundaba apikpa khul amane adubu khul asigi akoibada kuki gi khul sing khubibung khamenlok chalaufai e fainom na chingba khul kaya yamna anakpa mafamda koina khundaraga leire tha asigi ahumdagi horakhiba irang na maram oiraga kuki gi khul sing asigi miyoi singna Nongsumgi miyamda tatana awaba pire numidangi matam yosilakpada khunja sing pukning leitana leiba ngamnadre Nongsumga thangnana leiriba hongmen tangkhulgi khul asi lanthoklaga kuki gi khul sing loina mathang leire kuki gi maikaidagi hongmen khul manak fauba makhoi gi bunker sajilaktuna chauna aki akhang pohalle lengang nasu security force ningthina thambibagi mami tadaba sina maram oiraga khunja singda hena akiba faure haujiki oina khunja sing asina thangnana leiriba uyumpoki khunja singa punna khul sengbagi thabak khul sangbagi thabakti chathare matik chaba security force piroidaba oirabade khulai matik chana lengakna pibiro khul ngakcherage hainasu makha tarakle sola sonba jaga da makhoi chaba hibgi lisat ama dum thengarabani adubo sigumba peace committee ama semdana makhoi gi ju khungang gi ningthau yawdana semgrabani adubo hojimuk na hongnana Manipur si makhoi gi makha da thamge haba mata dawna haibadi sin kuki gi kanggu asina aikoi Manipur si yamna makhoi na ngamgani abi mata gum torpa si aikoi yamna pende adubo
ꯑꯩꯈꯣꯏꯅ ꯍꯦꯛ ꯄꯤꯁꯛ ꯄꯤꯛꯏꯉꯩꯗꯒꯤ ꯂꯣꯏꯅꯗꯨꯅ ꯂꯩꯃꯤꯟꯅꯔꯛꯄ ꯏꯄꯥ ꯏꯆꯥꯗꯧꯅ ꯏꯆꯤꯜ ꯏꯅꯥꯎꯗꯧꯅ ꯂꯩꯃꯤꯟꯅꯔꯛꯄꯅꯤ ꯍꯥꯏꯕꯒꯤ ꯉꯁꯤꯐꯥꯎꯗ ꯑꯩꯈꯣꯏ ꯁꯥꯟꯇꯤ ꯂꯩꯕ ꯍꯥꯏꯕꯁꯤ ꯄꯥꯝꯖꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯁꯤꯗ ꯈꯨꯠꯇ ꯈꯨꯖꯥꯏ ꯄꯥꯏꯗꯅ ꯑꯃꯗꯤ ꯆꯤꯟꯗ ꯀꯛ ꯂꯥꯛꯀꯩ ꯑꯩꯈꯣꯏ ꯃꯈꯣꯏꯒ ꯀꯩꯒꯨꯝꯕ ꯑꯃꯠꯇꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯗꯤ ꯍꯧꯔꯣꯏꯀꯣ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯖꯒꯥꯁꯤꯗ ꯁꯣꯛꯂꯛꯑꯒ ꯃꯈꯣꯏꯁꯨ ꯑꯩꯈꯣꯏ ꯂꯥꯟꯊꯦꯡꯅꯕ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯄꯣꯕꯔꯇꯤ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯏꯔꯩꯕꯥꯛꯁꯤꯒꯤ ꯅꯣꯡꯆꯨꯝ ꯍꯥꯏꯕ ꯈꯨꯡꯒꯪꯁꯤꯗꯁꯨ ꯀꯩꯒꯨꯝꯕ ꯆꯪꯁꯤꯜꯂꯛꯑꯒꯗꯤ ꯑꯩꯈꯣꯏ ꯃꯈꯣꯏꯕꯨ ꯆꯞ ꯆꯥꯕ ꯂꯃꯟ ꯑꯗꯨ ꯑꯩꯈꯣꯏ ꯁꯤꯡꯒꯅꯤ ꯍꯥꯏꯕꯒꯤ ꯏꯒꯤ ꯂꯃꯟ ꯏꯅ ꯁꯤꯡꯒꯅꯤ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏ ꯑꯆꯦꯠꯄ ꯊꯥꯖꯕꯒ ꯂꯣꯏꯅꯅ ꯑꯩꯈꯣই ꯄꯨꯝꯅꯃꯛꯅ ꯉꯥꯛꯆꯔꯤ ꯃꯁꯤꯒꯤ ꯍꯦꯛ ꯀꯝꯃꯨꯅꯤꯇꯤ ꯍꯥꯏꯕꯗꯤ ꯅꯥꯒꯥ ꯀꯨꯀꯤ ꯅꯦꯄꯥꯂꯤ ꯐꯥꯎ ꯌꯥꯎꯅ ꯇꯥꯔꯤꯕ ꯑꯦꯔꯤꯌꯥꯅꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯣꯏꯅꯔꯤꯕ ꯕꯣꯔꯗꯔꯁꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯉꯁꯤꯕꯨ ꯏꯆꯤꯜ ꯏꯅꯥꯎꯗꯧꯅ ꯃꯐꯝꯁꯤꯗꯒꯤꯗꯤ ꯍꯧꯔꯛꯇꯦ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯀꯝꯃꯨꯅꯦꯜ ꯃꯥꯟꯕ ꯑꯇꯣꯞ ꯑꯇꯣꯞꯄ ꯁꯥꯏꯠꯇꯒꯤ ꯁꯤꯜꯂꯔꯕꯁꯦ ꯑꯩꯈꯣꯏ ꯌꯥꯝꯅ ꯄꯦꯟꯗꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏꯅ ꯁꯔꯀꯥꯔꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯊꯥꯖꯅꯤꯡꯕ ꯑꯣꯏꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯣꯏꯕ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯑꯩꯈꯣꯏꯅ ꯍꯥꯟꯅꯗꯤ ꯐꯅꯁꯨ ꯍꯥꯏꯖꯈ꯭ꯔꯦ MLA 4-5 ꯂꯥꯛꯇꯅ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ DCꯗ ꯆꯦ ꯊꯥꯗꯅ ꯑꯩꯈꯣꯏꯒꯤ ꯃꯁꯤꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯈꯔꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅꯤ ꯈꯪꯗꯦ ꯁ꯭ꯇꯦꯠ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅꯤ ꯈꯪꯗꯦ ꯃꯇꯤꯛ ꯆꯥꯕ ꯑꯩꯈꯣꯏ ꯊꯥꯖꯕ ꯌꯥꯕꯗꯨ ꯍꯧꯖꯤꯛꯐꯥꯎꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯣꯏꯕ ꯄꯣꯠ ꯑꯃꯗ ꯑꯩꯈꯣꯏ ꯊꯥꯖꯕ ꯂꯩꯇꯕ ꯑꯗꯨ ꯁꯔꯀꯥꯔꯒꯤ ꯑꯣꯏꯕ ꯑꯁꯨꯛ ꯋꯥꯔꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯅ ꯈꯣꯡꯐꯝ ꯑꯃꯠꯇ ꯂꯦꯡꯗꯅ ꯑꯩꯈꯣꯏꯅ ꯁꯨꯒꯅꯤ ꯅꯣꯡꯒꯅꯤ ꯍꯥꯏꯕꯒꯤ ꯇꯥꯟꯖꯥꯐꯥꯎꯗ ꯊꯝꯗꯕ ꯃꯈꯩ ꯍꯣꯠꯅꯗꯅ ꯑꯩꯈꯣꯏꯅ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯃꯩꯇꯩ ꯂꯩꯕꯥꯛ ꯑꯁꯤ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯤꯕ ꯊꯧꯅꯥ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯏꯆꯝ ꯆꯝꯅ ꯍꯧꯖꯤꯛꯐꯥꯎ ꯂꯩꯊꯣꯛꯄꯤꯕꯁꯦ ꯑꯩꯈꯣꯏ ꯌꯥꯝꯅ ꯄꯦꯟꯗꯦ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯗꯨꯒ ꯄꯤꯁ ꯂꯥꯛꯀꯗꯕ ꯑꯣꯏꯔꯒꯁꯨ ꯄꯤꯁ ꯇꯧꯕꯤꯔꯣ ꯑꯗꯩ ꯂꯥꯟ ꯊꯦꯡꯅꯕ ꯑꯣꯏꯔꯒꯁꯨ ꯂꯥꯟꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯄꯤꯕꯤꯔꯣ ꯍꯥꯏꯕ ꯃꯁꯤꯅꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯄꯥꯝꯖꯔꯤꯕ ꯅꯣꯡꯖꯨꯝ ꯈꯨꯡꯒꯪꯒꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯍꯥꯏꯕ ꯇꯥꯔꯦ ꯅꯨꯄꯥꯅ ꯂꯩꯀꯥꯏꯁꯤꯒꯤ ꯂꯥꯟ ꯉꯥꯛꯑꯦꯗ ꯉꯥꯛ ꯂꯩꯔꯦ ꯑꯗꯒꯤ ꯅꯨꯄꯤꯅ ꯂꯥꯟꯖꯦꯟꯅ ꯂꯩꯔꯦ ꯑꯩꯈꯣꯏ ꯂꯩꯇ ꯂꯥꯏꯔ ꯁꯨꯔ ꯅꯣꯝꯃꯒ ꯆꯥꯒꯗꯧꯕ ꯏꯃꯨꯡ ꯄꯨꯒꯗꯧꯕ ꯑꯗꯒꯤ ꯏꯆꯥ ꯏꯁꯨ ꯂꯥꯏꯔꯤꯛ ꯇꯝꯗꯧꯕ ꯃꯈꯩꯁꯤꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯐꯪꯗ꯭ꯔꯦ ꯑꯩ ꯏꯆꯥ ꯍꯟꯗꯛ ꯃꯤꯡ ꯆꯜꯂꯨꯕꯗꯒꯤ ꯍꯧꯖꯤꯛ ꯂꯥꯟ ꯉꯥꯛ ꯂꯩꯔꯦ ꯂꯥꯟ ꯉꯥꯛ ꯂꯩꯔꯕꯅꯤꯅ ꯍꯌꯦꯡ ꯍꯧꯖꯤꯛ ꯈꯨꯟꯁꯤꯒꯤ ꯑꯋꯥꯕꯗ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅꯁꯨ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅꯁꯨ ꯋꯥꯍꯩ ꯑꯃ ꯍꯥꯏꯗꯅ ꯅꯨꯃꯤꯠ ꯁꯨꯛ ꯁꯥꯡꯃꯩ ꯇꯧꯔꯕ ꯏꯔꯥꯡꯁꯤꯗ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄꯁꯦ ꯑꯩꯈꯣꯏ ꯊꯃꯣꯏꯗꯗꯤ ꯌꯥꯝ ꯄꯦꯟꯗꯦꯕ ꯌꯥꯝ ꯄꯦꯟꯗꯦ ꯑꯩꯈꯣꯏ ꯅꯣꯡꯖꯨꯝ ꯈꯨꯡꯒꯪꯁꯤ ꯃꯩ ꯆꯥꯛꯄ ꯉꯥꯏꯔꯤꯕ꯭ꯔꯕ ꯃꯩ ꯆꯥꯛꯑ ꯃꯇꯨꯡꯗ ꯃꯣꯏꯅ ꯃꯩ ꯂꯤꯡꯕ ꯂꯥꯛꯀꯗꯣꯔꯤꯕ꯭ꯔꯕ ꯃꯩꯁꯤ ꯆꯥꯛꯇꯉꯥꯏꯗ ꯈꯨꯡꯒꯪꯁꯤ ꯀꯪꯗꯕ ꯌꯥꯗꯦ ꯍꯥꯏꯕꯗꯨ ꯈꯪꯗꯦ ꯀꯨꯀꯤ ꯂꯥ ꯂꯧꯕ ꯃꯈꯩꯅ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯄꯥꯏꯔꯒ ꯉꯁꯤ ꯂꯥꯟ ꯂꯨꯝ ꯂꯩꯔꯦ ꯑꯩꯈꯣꯏꯅ ꯃꯣꯏ ꯂꯨꯝꯍꯧꯔꯦ ꯀꯨꯝꯍꯧꯔꯦ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏ ꯆꯦꯜꯂꯦ ꯏꯆꯥꯗꯨꯗꯤ ꯁꯤꯍꯧꯅꯤ ꯈꯟꯗ꯭ꯔꯦ ꯏꯋꯥ ꯁꯤꯍꯧꯅꯤ ꯈꯟꯗ꯭ꯔꯦ ꯑꯗꯨ ꯑꯩꯈꯣꯏꯅ ꯍꯟꯖꯤꯜꯂꯕꯗ ꯏꯆꯥ ꯁꯤꯔꯝꯃꯣ ꯏꯋꯥ ꯁꯤꯔꯝꯃꯣ ꯃꯐꯝꯁꯤ ꯌꯨꯝ ꯃꯩ ꯊꯥꯗꯣꯛꯑꯝꯃꯣ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯍꯟꯖꯤꯜꯂꯛꯑꯒ Kanglupki irang lengak na waroisin puraktrabadi All Club Organization Association and Mairapaibi Loop Akom Loop Kanglei Pakna Tumina Leiroi Haina Loop Asina Thadorok Pacherol Amana Fongdorakle. Haukiba Tha Sigi Ahumda Achumna Sinduna Mitei Amadi Maiteibu Scheduled Tribe to Chanba Yaroi Haibagi Mayokta Chatkiba Mass Solidarity Peace Rally Aduki Marumda Kuki Singna Matam Sangna Plan Toduna Aronba Agenda Amagi Kudong Chaba Loraga Kanglupki irang Thokna Ba Mairi Chukatlam Kibane Rally aduna Churachandpurda Khundariba Lamdamasida Yelhomi Oiriba Mitei Amadi Maitei Kayagi Yumei Thaba Mihat Mipul Chatharakpa Laisang Amadi Machu Taret Ke Firal Khongoi Nakiba Thodok Adu Laibak Thibane Aronba Agenda Gi Marumda Matam Kuinadagi Kuki Homeland Amadi Separate Administration Fangnanaba Honarakpa Asida Myanmar Dagi Changlakpa Suda Leiriba Kuki Lalhoba Singna Atamnana Mitei Amadi Maitei Singda Khut Thakibagi Maram Kuki Miyamna Sengdokpham Thoe Aina Thingraba Kuki Lalhoba Singna Handak Horakliba Irang Asi Lengakna Popi Yanthalakpa Drug Thinglakpa Reserve Forest Wetland Wildlife Sanctuary Semnanaba Thabak Lokhalakpa Asina Thonbane Kuki Lalhoba Singna Chamjaraba Kuki Micham Praja Singbo Khulai Oina Sizinaduna Popi Thahanba Drug Lalolhanba Madudagi Fanglakpa Senfam Aduna Khulai Leiduna Masagi Punsi Ngakchanabane Haiduna Lana Lamjingbane MLA Tara Khutyek Piduna Mediada Tharo Pacherolda Manipur Dagi Tokai Tajarage Hairiba Asi Lalhoba Singbo Sogatbane Hairiba MLA Sing Asigi Mathakta Logi Oiba Central Amade Manipur Lengakna Athuba Matamda Action Lokhatpiyo Amade Hauzik Thokliba Kanglop Anigi Irang Asi Athuba Matamda Waroisil Puraknaba Hona Bidrabadi Akom Loop Kanglei Pakna Miyam Kusam Naraga Apunbagi Saktam Ngaknaba Amade Miyam Gi Punsi Kananaba Makhal Makha Kayagi Khongjang Sangsilagani Hairi Haukiba Me Ahumda Kanglupki Anigi Marakta Unkhatnaba Thokba Shuda Leiba Kuki Militant Singa Siliba Thawongbo Yaningdaba Fongdoktuna Ngasi Uripok Gopalji Lerakta Wakat Mifam Phangkre Wakat Mifam Adu Uripok Gopalji Lerak
Association amadi miyamga khusamnaraga sinkibane wakat mifam aduga mari lenana Uripok Gopal Zilerak Youth Association gi President Chanambam Tombana phungdorakpada hauzik thokliba kanglupki irang ase state government na ingthare hairabasu chinga tainaba maitai khun singdadi yummai thaba leptre suda leiriba militant singna makhoigi separate administration talakpa ase Uripok Gopal Zilerak Youth Association amadi Uripok ki miyamna condemn tawe Wakat mifam aduda withdraw sue with cookie terrorists immediately, stop narco-terrorist aggression in Manipur, implement NRC immediately, no separate administration at any cost haiba play card kayasu sizinake. MLA Tarana separate administration demand to iba kasi mayokta emo MLA administration na oba kali ko kontok ukila lo singna Luji loyada lairiba mitai kulsing na tangat kuna yung may kariba amadi lutaw iba sing ase India government na tarakpa paramilitary sing na o ikaw yung duna lairiba karigina government na lutaw duna kilala mo sing dokat duna kamayanin na irang si dalay kinaba sing mapamda Uripo kapala jilena Miyamna, ani tumina letuna ikai kunaba kuchari. Manipur di Miyamna, lorpa apun magi, pide kuding mag Uripo Gopal Zilerak di Miyamna, sogot kani. Ekoi land pam de, santi pami, India amadi Manipur gomena atubada. Moirangkhom Sawaijam Lerak Women's Welfare Association amadi Welfare Club Moirangkhom Sawaijam Lerak anina su sinduna wakat mifam pangthokre wakat mifam aduda tongan ba warol iba play card kaya su sizinake wakat mifam aduda saruk yakhiba singna suda leriba kuki militant singna micham prajada onsinduna ot panaibagi thawong kaya chatharakpabu yaningdaba phongdokpaga loinana yaningdaba kholau kaya su lauke Haukiba me ohumdagi kangluk anigi irang asina maram oiraga internet ban taukiba si all Manipur remote working professional in nungai taba phongdokre hiramasiga mari lenana ngasi major khulda leiba Manipur press club da paumi singa unaba amada all Manipur remote working professional gay spokesperson Moirangthem Sudakarna makhataraduna me mari dagi internet amadi broadband sing thingzin khibadagi mapalamdagi pitharakpa thabak sing lepkhibana maram oiraga makhoibu thabak-tagi tohalakpa yana leire internet oina ban tawbagi mahutta VPN amadi irang asiga mari leinariba application sing Facebook amadi WhatsApp oina ban tawbiba kari kaibage haiduna Manipur government ke pukning chingsilakle akhoi association asida yawbiriba Mipung Kudimak say, Atopa Mapano, foreign country, and outside Manipur, Mapanda Liva, company and the Tarok of Jaraga, Manipur economy. Then my one mother from Java. At the state government unemployment sang say, young the Lebanina, Akushu, government, the Tabak, even Puta, Aquina, conservative behaving as a Aquina Mapanda, Satuga, Tiruga, Tabaki Pangjaraganda, Aquina. Manipur peshaje la alaga Manipur leiriba ima event initiation mayam ama mayam sijin da minara ga khoi nungai hingna bagi lambi da khoi changsin jab khongthang ne Haukiba me ohumdagi kangluk anigi irang asina maram oiraga relief camp ta nisana laicuraba miyoi ama United Rehabilitation Center Manipur na lemna laying kre haina ngasi major khulda leiba Manipur press club ta paungi singa unaba amada United Rehabilitation Center ge president Maishnam Puspakantana phongdokre magna makha taraduna relief camp ta leiramba drug na laicuraba miyoi ama URC gi team na lokhatuna free da laying kre amadi makhoina tawriba thabak asi Tana Tokigani Haike. Makatarak pada lekai de Ladyba Club Amadi, CSO Singnasu Drug Nalaichura Ba Miyoi Amadi Makoigi Imungi Fibam Yanglaga, Mayum the Lying by Yagadra Natraga, Rehabilitation da Pugadra Hanke. Makatana Tongan Ba mobile number Singda contact Auduna, Ahenba Pau, Hangba Yagani Haike. Number Sing Adudi Pure Century Imphal West Amade, Sekmai Line ki number 600-9744-262. Salvation Imphal West Amade Mayang Imphal ki number 70053
45824 Yening the Addiction Rehabilitation amade Imphal East ki number 7642005393 Yening Foundation the Addiction and Treatment Center Bishnupur ki number 60099145534 Awakening Imphal West ki number 9863867322 Sanity Foundation Imphal East ki number 9632485367 natraga 936208876 Chungoi Foundation amadi Hainopok Mayai Lekai ki number 9863316744 ne मानी फरती को मतम हो कोई लाइन जनवी को दूसरा को बिजे गेना हां न चार का लेबा की सचाई बा हो सारी बसिंसी सासे भंगन को होना बता बाइकु सासे तांगलबा मागी भंगदब की स्कार्सिटी ने रबा अदना मफम अमदि के अमद सप मतम सिदा अवा हो सुरबा अदगा सासी सारी बंदी सिंसिनदी संग या सरकार नि मसिद संग हाइबी अदु मोय वखन दो के त खंदबि संसे लुदिगी अनऑफिशियल वर्गसु ग्रामना सेवाई बिसु किता बिसा को मरी लेनबनेना कोई पाउता से अन मखा ताना असिगुम थोदोसु के थोकतनाबा लेकाई लेकाई द लेरिबा क्लब सिंग ऑर्गेनाइजेशन सिंगना आईगी लेकाई दा जगह दा लेरिबा हजी बिसा थादोको ngमदबा सिंगना यौबिरगदी मागी मनुगी फिबम सिंगु येंजरगा अकोई युवासिना कदावा बनते पांगो ngमगदिगे ngमगनी हाबे ताना जरगा लाइबी कुदो साबसे बिसेगे न तौजबनी यारी मखे अपन बिजली नंबर से साइड में इम्फाल ईस्ट वेस्ट भोपाल बिष्णुपुर पाउगी मरक नाते में ब्रेम तंग लोबिना से Babina Diagnostics Manipur da ihan hanba oina ingsok lising amaga chamapal marifuhumdoi da linkhatki Masina awang nongpok Bharat da yamna pak chawna miyoi bagi ana layeng da darkar lakpa makhal kaya gi changyeng sing pangthoi mayamdugi marakta amatang pallabada radiological investigation su mai pakna pangthokli wana hona jaba miyoi bagi sebani khana angamba thakta laibak thiraba ana ayek nanglaba kaya gi mateng pangjaba si sakhang biduna awang nongpokta ihan hanba oina NABL gi accreditation pibirakhi Miyam gi pothafam ngainafam testofam report lawfam gi awaba du kokhanduna changfam hangfam pothafam gari parking cafeteria yauna marang kaina leizaraba unit ama oina miyam gi seba tawjari unit asida thamjariba matam gi darkar oirakpa equipment singdi 1.5 Tesla MRI 128 slice CT scanner mammography DEXA scanner digital x-ray loinana hematology clinical chemistry amadi clinical pathology immunology microbiology molecular biology amasung immunohistochemistry studies ki masing yamlaba automated analyzers Welcome you all to UNACO School Channel Imphal East, an exclusive co-educational residential school located on a sprawling 50 acres campus just 24 km away from Imphal city. The school will be affiliated to CBSE New Delhi. Academic session will begin on 1st April 2023 for classes 4 to 8. Registration come at Mason open for 2023 and 24 session. ब्राकी मतुंग दा तराम नोक चरे मखाता पाउ पिजरे हौखिबा मे अहुमदगे कांगलोप अनिगी मरक्ता थोकलिबा इरांग असिना अवाब कया मायोक नरिंगै चेरक असिदा खंगौदना ग्रोसरी शॉप सिंगदा पोट की ममन हेंगलकपा असि पांदमना कंडेम तवी हाइना पीपल्स एक्शन फॉर नेशनल डेमोक्रेटिक मूवमेंट के सेक्रेटरी जनरल ब्रोजेन सराय समना फोंदोखरे वाफम सिंग असि मेजर खुलदा लेबा मणिपुर प्रेस क्लब ता पांगथोखिबा पाउमी सिंगा उनाबा मदा फोंदोखिबने पाउमी सिंगा उनाबदा ऑर्गेनाइजेशन असिगे अतई मेंबर सिंगसु सरुक याके मांगना मखाताना हाई कुकी मिलिटेंट सिंगना सुगी ग्राउंड रूल थुगाइदुना मिचम मियामबो हाटपा युममदी पोचै कया मैथाबा तोरकपा असे मणिपुर गवर्नमेंट अमदे सेंट्रल गवर्नमेंट ना तुमिन्ना अदुम लेरगद्रा चेरक असिदा बिजनेसमैन सिंगना पोट के ममल लौनिंगबा ममलदा लौदुना योलिबा असि असुम येंगदुना लेरगद्रा गवर्नमेंट की ओइबा फूड सेफ्टी डिपार्टमेंट अतई कंज्यूमर डिपार्टमेंट सिंगसु फील्ड थोरक्तुना यंगसिनबगी मतम यौद्रिबरा हाइबा वाफम थमके योंना वानरबा
मिसी मीना क्या निल्लब तंजा से कंज्यूमर CSO na tunga na thamgraga akhoi consumer mo ina akhoi gi hak tanbam topadu tanbani haibo khalon sida akhoi miam kuding na akhoi angam angam mating pang aduna haiba singa si akhoi sanction gadobni haibo khalon su pandam dagi thamjari aduga akhoi na sanction ba matam da mayang singi support oina mayang karba wala singi support toboina makhoi na he na lut tawduna miam da maman he na yoliba singa sida support tawduna khoi da pan ba pe biak ba adubu yam sinai gadi akhoi dukan singa sida pot leibiramba consumer ayam banadi akhoi da yamna harauba amadi nungaiba penba kaya amasu phongdorei masi akhoi miyam gi damakta makha tana su akhoi sanction nam gi damakta akhoi sem saduna leijari adu loina na roi bada haijening badi manipur sarkar na su central government khantang da inthoga laitho leibagi mohta central government na tawta su nataga waliba nataga moina lana sin pa yawa su asigum basinga se akhoi state government palibani tumdun leibagi mohta state government na su ahenba hoi haiduna ahenba pawasina duna akhoi haiba kamune loiba thabuk singa si makhata na tawduna bi damte state government na su akanba hoi khongthang lobiyo habisi pandam gi makedi gi thamjari Haukiba me ahumda thokiba thoaningdaba thodok aduna maram oiraga Manipur gi apunba saktam thugaibe yaroi haibagi wakhalonda kokomi gi medeng makhada lamdamasigi mafam kayada wakat mifam kaya chathaduna lakli masigi manung channa ngasi laifam khunau top khongnang makhong kongpal nauroibam lekai yauna tongan tongan ba mafam kayada apunbagi saktam thugaibe yaroi haiduna miyam gi oiba wakat mifam pangthoke wakat mifam aduda apunbagi saktam kaibe yaroi suda leiriba militant sing lokthokadabani haiba kholau kaya lauke loinana save indigenous people from illegal immigrants long live Imalebak Manipur stop attacking villages by cookie militants yauna tongan tongan ba wahai thaba placard kaya sizinake mifam aduga mari lenana kokomi gi coordinator Jitendra Ningombana phongdokhibada leibag asida leiriba political party singna party gi khetnaba thamdana amato oina punsinduna Manipur gi apunba saktam kannaba honabiyo lamdam asigi yelhomi oina leiriba furup khudingmakta Manipur gi apunba gi saktam kahendana thamnaba punsinba matam oire haike sensitive odu jaga ki thongthong gi agar thamgi jaga moinang puri gi jaga sadu siru gi jaga adegi leimu khong gi jaga toru jaga sigi jaga cycle ga gi asong cycle gi jaga Manipur jaga adwa gi jaga side ne ko nyam oise hojik si India government gi oibo kai policy le bage hayo mutamba kari gi to no ko ni su de le ko si gi ka ta na ai order to mu ni no ke ko mo ni cookie militants in the kana no ke ko ni cookie militants in the India government gi ko adu ba ka ko ile ne ka do gi yo ino hai am ko ta gari adu do wang ya ansar ya to le ba hai ansar me am su du na do to ya ba ke na ro na ai ko gi na le ba me ma da ai ko gi India su India gi min kha na lo ni hai na ho group um le India to ga ni ma adu ko ba me am la lo group le hai la lo group to adu thing ne ne ni ai ba ko mo to ko le sumaina ekoi India gi yeng ne bo oiba China mati pangiba military junta sasidar ba Myanmar si masib thuani na ba democracy sana ba democracy ki le ba ko ine ne bo kita ba India gi asonda no ka gi la ko ma ya ma democracy ki ni da ba ma ya mo le do adu gi marata ko mo ne aduna hayo ko ki se ko ni sana kula ko sana ni wa adu gi poto ni ko ni ya mo na ki aduna hojik oi piru sida adu ore gadi ekhoi gi yekna ba kana no ekhoi gi mon kana no yekna bi ki padal kya miyami ekhoi gi padal kya miyami machine ne yekna ru gadi ko ki sing ni la ko tari hojik ji ko gi recognize to ba ekhoi mi dei sing gi kana la tara ta ko adu gi machine ne ko ni gani adu le gi start ne sing le mo mo sa hojik ji mo ko ba to sing lam kya no ekhoi gi mon ko park so ji to di to thogan se ne to 7 square kilometer masih di mana ya misalnya ada yang itu sih aduh dia ada pusing di mana hai itu mau kita kue to di orang itu di seluruh sekolah itu dia paksa orang sih orang dah ekor mereka ya baru sudah letak di sini sudah di sebenarnya sekolah mana ya tu kebahan di aku di jaga aku di awam hari kan nasi kerana kombi aduh khara hari kan sebelum semua hari kan nasi kita jaga sih singgah boleh ini adalah kerja jaga sih
ꯁꯤ ꯈꯛꯇꯗꯅꯦ ꯑꯩꯈꯣꯏꯅ ꯃꯣꯁꯂꯤ ꯑꯩꯈꯣꯏ ꯈꯨꯟꯗꯥ ꯂꯩꯇꯥꯔꯦ ꯁꯤꯗ ꯑꯩꯈꯣꯏꯅ ꯊꯧꯗꯣꯛꯄ ꯊꯣꯛꯑꯦ ꯋꯥꯊꯣꯛꯄ ꯊꯣꯛꯑꯦ ꯌꯥꯝ ꯂꯨꯕ ꯊꯣꯛꯑꯦ ꯀꯨꯀꯤꯒꯤ ꯑꯗꯨꯒꯨꯝꯕ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚ ꯃꯌꯥꯝꯁꯤꯡꯁꯤꯅ ꯍꯥꯏꯔꯤꯁꯤꯅ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤꯡꯒ ꯑꯩꯈꯣꯏ ꯄꯨꯟꯕ ꯉꯝꯃꯔꯣꯏ ꯃꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯊꯤꯅ ꯇꯧꯔꯦ ꯑꯩꯈꯣꯏ ꯃꯤ ꯃꯌꯥꯝ ꯍꯥꯞꯄꯤꯔꯦ ꯑꯩꯈꯣꯏ ꯃꯃꯥꯡꯗꯒꯤ ꯂꯥꯎꯗꯨꯅ ꯂꯥꯛꯄ ꯇꯣꯉꯥꯟꯅ ꯇꯥꯔꯒꯦ ꯇꯣꯉꯥꯟꯅ ꯂꯩꯕꯤꯔꯣ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠ ꯑꯩꯈꯣꯏꯅ ꯃꯄꯤ ꯃꯄꯥ ꯑꯃ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯤꯁꯤꯡꯅ ꯃꯈꯣꯏ ꯃꯩꯇꯩꯁꯤꯡꯅ ꯑꯩꯈꯣꯏ ꯇꯣꯉꯥꯟꯅ ꯑꯩꯈꯣꯏ ꯍꯥꯞꯄꯤ ꯇꯧꯈꯤꯕꯁꯦ ꯃꯁꯤ ꯅꯣꯡꯒꯤ ꯁꯝꯅꯖꯔ ꯑꯩꯈꯣꯏ ꯇꯣꯉꯥꯟꯅ ꯂꯩꯔꯦ ꯍꯥꯏꯅ ꯍꯥꯏꯔꯤꯕ ꯖꯒꯥꯁꯨ ꯂꯣꯏ ꯑꯣꯀꯨꯄꯥꯏ ꯇꯧꯁꯤꯟꯈ꯭ꯔꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯍꯥꯏꯔꯤꯕ ꯑꯣꯀꯨꯄꯥꯏ ꯇꯧꯕꯁꯦ ꯑꯩꯈꯣꯏ ꯃꯈꯣꯏꯗ ꯄꯤꯊꯣꯛꯀꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯇꯨꯃꯤꯟꯅ ꯂꯩꯒꯗ꯭ꯔꯥ ꯁꯤꯒꯤ ꯋꯥꯍꯪꯁꯦ ꯑꯩꯈꯣꯏꯗ ꯃꯥꯡ ꯇꯥꯗꯨꯅ ꯂꯩꯔꯦ ꯃꯌꯥꯝꯁꯨ ꯃꯨꯟꯅ ꯈꯟꯕꯤꯌꯨ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯁꯤꯒꯤ ꯐꯤꯕꯝꯁꯦ ꯇꯥꯈꯤꯕ ꯇꯥꯔꯒꯗꯤ ꯊꯥꯏꯅ ꯑꯍꯜ ꯂꯃꯟ ꯑꯩꯈꯣꯏ ꯏꯄꯥ-ꯏꯄꯨ ꯃꯌꯥꯝꯅ ꯈꯥꯡ ꯈꯛꯇꯅ ꯇꯥ ꯈꯛꯇꯅ ꯆꯥꯎꯔꯕ ꯂꯩꯕꯥꯛꯁꯤ ꯅꯛꯑꯝꯃꯒ ꯍꯧꯖꯤꯛ 21st century ꯌꯧꯁꯤꯜꯂꯕ 2023 ꯌꯧꯔꯕ ꯑꯥꯔꯇꯤꯐꯤꯁꯤꯌꯦꯜ ꯏꯟꯇꯦꯂꯤꯖꯦꯟꯁꯅ AI ꯒꯤ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯄꯥꯛ ꯆꯥꯎꯕꯁꯦ ꯀꯟꯕ ꯉꯝꯗ꯭ꯔꯕ ꯁꯤꯗ ꯇꯝꯄꯥꯛ ꯈꯛꯇꯅꯤꯅ ꯈꯜꯂꯒ ꯑꯩꯈꯣꯏꯅ ꯃꯗꯨꯗ ꯃꯗꯨ ꯐꯪꯅꯅꯕ ꯍꯣꯠꯅꯕꯗꯨꯗꯤ ꯑꯩꯈꯣꯏ ꯀꯔꯤ ꯑꯣꯏꯍꯧꯒꯅꯤ ꯇꯨꯡꯒꯤ ꯏꯆꯥ-ꯏꯁꯨꯁꯤꯡ ꯑꯃꯔꯣꯝꯗ ꯀꯩꯁꯥꯝꯊꯣꯡꯗ ꯐꯝꯈꯤꯕ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯃꯤꯑꯣꯏ ꯑꯃꯅ ꯐꯣꯡꯗꯣꯔꯛꯄꯗ ꯁꯨꯗ ꯂꯩꯔꯤꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯑꯊꯨꯕ ꯃꯇꯝꯗ ꯐꯥꯖꯤꯟꯗꯨꯅ ꯃꯁꯥꯒꯤ ꯃꯐꯝꯗ ꯊꯝꯕꯤꯌꯨ ꯃꯩꯇꯩ ꯍꯥꯏꯕ ꯐꯨꯔꯨꯞ ꯑꯁꯤ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯊꯋꯥꯏ ꯊꯥꯗꯣꯛꯄ ꯄꯥꯝꯃꯨꯕ ꯐꯨꯔꯨꯞ ꯅꯠꯇꯦ ꯀꯨꯀꯤ MLA 10ꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟ ꯄꯤꯕ ꯌꯥꯔꯣꯏ ꯃꯇꯥꯡ ꯑꯁꯤ ꯌꯧꯔꯕ ꯐꯥꯎꯕ MLA 50 ꯀꯔꯤ ꯇꯧꯔꯤ ꯃꯅꯤꯄꯨꯔꯗ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯅꯤ ꯊꯣꯛꯄ ꯌꯥꯔꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯀꯥꯏꯍꯟꯗꯅ ꯊꯝꯅꯕ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯅ ꯁꯤꯟꯕꯤꯌꯨ ꯍꯥꯏꯅ ꯑꯄꯤꯜ ꯇꯧꯔꯛꯈꯤ ꯍꯥꯏꯕ ꯖꯥꯇꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯗꯤ ꯁꯤꯕ ꯀꯤꯗꯕ ꯊꯋꯥꯏ ꯊꯥꯗꯣꯛꯄ ꯄꯥꯝꯃꯨꯗꯕ ꯑꯩꯈꯣꯏ ꯖꯥꯇꯤ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏ ꯂꯥꯟ ꯄꯥꯝꯗꯦ ꯑꯩꯈꯣꯏ ꯁꯥꯟꯇꯤ ꯄꯥꯝꯃꯦ ꯁꯨꯗ ꯂꯩꯔꯤꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯃꯥꯒꯤ ꯗꯤꯖꯤꯒꯅꯦꯇꯦꯗ ꯀꯦꯝꯞꯁꯤꯡꯗ ꯍꯜꯍꯟꯕꯤꯈꯣ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯑꯄꯨꯟꯕ ꯁꯛꯇꯝ ꯀꯥꯏꯕ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯃꯅꯤꯄꯨꯔꯗ ꯑꯊꯨꯕ ꯃꯇꯝꯗ NRC ꯆꯠꯅꯍꯜꯂꯨ ꯃꯅꯤꯄꯨꯔꯒꯤ ꯁꯛꯇꯝ ꯃꯅꯤꯄꯨꯔꯗ ꯁꯥꯁꯟ ꯑꯅꯤ ꯁꯨꯅ ꯂꯩꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯍꯥꯏꯕꯁꯦ ꯀꯨꯀꯤꯒꯤ ꯗꯤꯃꯥꯟ ꯄꯤꯕ ꯌꯥꯔꯣꯏ MLA 10ꯗ ꯃꯣꯏꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟ ꯄꯤꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯃꯁꯤꯗ MLA 50ꯁꯦ ꯀꯩꯗꯧꯗꯅ ꯂꯩꯔꯤꯒꯦꯕ ngasimak ꯑꯩꯈꯣꯏꯒꯤ ꯏꯃꯥꯁꯤꯡꯅ ꯑꯩꯈꯣꯏꯅ ꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯤꯕꯤꯔꯣ ꯑꯩꯈꯣꯏ ꯂꯥꯟꯊꯦꯡꯅꯖꯔꯒꯦ ꯍꯥꯏꯕꯁꯦ ꯇꯥꯗꯨꯅ ꯂꯩꯔꯤꯕ꯭ꯔꯥꯕ MLA 50ꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯊꯣꯛꯇꯅꯕꯒꯤꯗꯃꯛꯇ ꯏꯪꯅ ꯆꯤꯛꯅ ꯁꯥꯟꯇꯤ ꯂꯩꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃꯗꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠ ꯑꯅꯤꯒꯤ ꯃꯐꯝꯗ ꯑꯩꯈꯣꯏꯅ ꯊꯝꯖꯔꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯀꯥꯏꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯁꯥꯁꯟ ꯑꯅꯤ ꯂꯩꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯍꯥꯏꯕꯁꯦ ꯁꯤ ꯋꯥꯐꯝꯁꯦ ꯑꯩ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃꯗꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯒꯤ ꯃꯥꯏꯀꯩꯗ ꯊꯝꯖꯔꯤ ꯃꯃꯥꯡꯗ ꯂꯥꯟꯅꯈꯤꯕ ꯈꯨꯗꯤꯡ ꯑꯃꯅ ꯑꯃꯕꯨ ꯉꯥꯛꯅꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯛꯂꯤꯕꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯂꯥꯟꯊꯦꯡꯃꯤꯟꯅꯁꯤ ꯍꯥꯏꯅ ꯑꯣꯜ ꯃꯅꯤꯄꯨꯔ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯋꯤꯃꯦꯟꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯁ꯭ꯇꯦꯠ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯌꯦꯛꯄꯝ ꯑꯁꯥꯂꯇꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯍꯧꯈꯤꯕ ꯃꯦ 3ꯗꯒꯤ ꯍꯧꯗꯨꯅ ꯊꯣꯛꯈꯤꯕ ꯏꯔꯥꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯉꯁꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯊꯣꯛꯈꯤꯕ ꯏꯔꯥꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯆꯝ ꯀꯌꯥꯒꯤ ꯄꯨꯟꯁꯤꯗ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯦ ꯃꯁꯤꯒꯤ ꯃꯊꯛꯇ ꯃꯌꯨꯝ ꯃꯀꯩ ꯊꯥꯗꯣꯛꯇꯨꯅ ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤꯗ ꯃꯤꯔꯣꯟꯕꯤ ꯌꯥꯎꯅ ꯆꯥꯕꯣꯛꯄꯤ ꯀꯌꯥ ꯌꯥꯎꯔꯤ ꯃꯁꯤꯒꯤꯗꯃꯛ ꯂꯩꯉꯥꯛ ꯑꯁꯤꯅ ꯑꯈꯟꯅꯕ ꯍꯦꯜꯊꯀꯤ ꯑꯣꯏꯕ ꯑꯅꯥ ꯂꯥꯌꯦꯡ ꯀꯌꯥ ꯄꯥꯏꯈꯠꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯐꯣꯡꯗꯣꯛꯈꯤ ꯂꯣꯏꯅꯅ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯌꯥꯎꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕ ꯃꯥꯟꯕ ꯊꯧꯑꯣꯡ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯅꯤ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯅ ꯑꯄꯤꯜ ꯇꯧꯈꯤ ꯑꯄꯤꯜ ꯇꯧꯖꯅꯤꯡꯕꯗꯤ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯍꯟꯗꯨꯅ ꯇꯪꯗꯨ ꯂꯩꯇꯥꯕ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯁꯔꯀꯥꯔꯒꯤ ꯃꯐꯝꯗ ꯑꯄꯤꯜ ꯇꯧꯖꯔꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯀꯥꯡꯂꯨꯞꯀꯤ ꯃꯁꯦꯟꯁꯤꯡꯅ ꯑꯃꯠꯇ ꯑꯣꯏꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯃꯅ ꯑꯃꯕꯨ ꯉꯥꯛꯄꯤꯗꯨꯅ ꯀꯅꯥꯅ ꯀꯔꯤ ꯇꯧꯈꯤꯕ ꯍꯥꯏꯕꯁꯤꯡꯗꯨ ꯂꯣꯏꯅ ꯈꯨꯝꯖꯤꯜꯂꯒ ꯑꯃꯠꯇ ꯑꯣꯏꯕꯒꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯏꯃꯥꯒꯤ ꯃꯆꯥ ꯉꯥꯛꯇꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯉꯥꯛꯇꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯃꯅꯤꯄꯨꯔꯁꯤ ꯉꯥꯛꯃꯤꯟꯅꯁꯤ ꯃꯅꯤꯄꯨꯔꯕꯨ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯛꯂꯤꯕ ꯁꯤꯡꯆꯦꯞ ꯊꯥꯔꯛꯂꯤꯕ ꯃꯈꯣꯏꯁꯤꯕꯨ ꯑꯩꯈꯣꯏ ꯄꯨꯟꯅ ꯊꯦꯡꯅꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯑꯄꯤꯜ ꯇꯧꯖꯔꯤ ꯃꯅꯤꯄꯨꯔꯒꯤ ꯈꯥ ꯃꯥꯏꯀꯩꯗ ꯂꯩꯕ ꯇꯝꯄꯥꯛꯀꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯃ ꯑꯣꯏꯔꯤꯕ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯇ ꯑꯍꯥꯟꯕ ꯑꯣꯏꯅ ꯀꯛꯆꯤꯡ ꯑꯥꯏ ꯍꯣꯁꯄꯤꯇꯥꯜ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯃꯤꯠ ꯂꯥꯌꯦꯡꯅꯕ ꯍꯣꯁꯄꯤꯇꯥꯜ ꯑꯃ ꯉꯁꯤꯗꯒꯤ ꯀꯛꯆꯤꯡ ꯏꯔꯨꯝ ꯂꯝꯗꯣꯡꯗ ꯂꯩꯕ ꯀꯨꯂꯍꯔꯤ ꯃꯅꯤ ꯀꯝꯄ꯭ꯂꯦꯛꯁ
HM complex ta hangdokre ngasigi Kakching Eye Hospital hangdokpagi thorom aduda hana Manipur lengakta Education Minister oiramlaba haujikna Senior Citizen Forum Kakching gi President oiriba Nongmaithim Nimaina athoiba mithong Sahi Marfudara Taruk Surabi Kulahari Mani Complex ki mapu Ketrimayum Manina Thorom mapu amasong Thabaktagi Potharaba CMO CHC Kakching Dr. Saritak Kuzuriang Khomna Akhanaba Mithung Oina Saruk Yake. Tharomaduda Kakching Eye Hospital gi Managing Director Dr. Yengkhom Sailendra MBBS MS Ophthalmology na Thorongi Wahogdok ki Warol Piraduna Hai Mahagna Mitki Doctor Ama Oina Imphal gi Caesar Hospital da Numit Tarukni aduga Nongma Khaktamak Kakching da Laktuna Kakching amadi Kakchinga Khulona bada leiriba miyam da mit layeng bagi khudong chaba pibangam ke maramasna miyoi kaya mit layeng ba fangdaba amade aruba case lakpada Imphal gi Caesar Hospital da lakna ba haikrabasu sel thumgi gari gi amade Satminana ba mi leitabagi khudong chadaba kaya mayoknabana lakpa ngamdaba kaya yauke maramasina Kakching da Eye Hospital ama thamge haibagi wakalon ase khanba haukibane Wakalon nasi ngasigi mangfaungnaba ngamle masida mateng pangbirakhiba punamakpu thagatpa phangdokjare ngasi hangdogliba Eye Hospital asina Kakching amasung Kakchinga khulonabada leiriba Technobal Imphal West Chandel amade Bishnupur district tagi miyoi kayana Imphal tamna chatuna layeng bachatpa matamda sel thungi chathok chasinge khudong chadaba mayoknaba sing khara makhaidi ko anba ngamlagane Hospital asida ahal oiraba sing layeng balakpa matamda sel hanthana lawduna layeng bagi khudong chabasu pigani haike Lapat namaram ngarga natraga maybe same thungi phibam natraga chatmina na mi leitaba any difficulty masa hanu sila panina masa so bagi chathok chasin na warak pa asum mayam am thelagi aduna mayam asi kharor aina wakalda masi amtangwi aina kali khara kan honarala khara mkhai di wargasu sapahan gi hana kan khalaki ataw sumna sigi lagi kasina hospital di pagi wakalon na dula pa Thasigi ahumdagi hauduna thokiba Kanglupki irang namaram oiraga Kakching District Headquarter da leiba Kakching Higher Secondary School da Committee for Peace and Harmony Head Office Kakching na sinduna hangliba relief camp ta BJP Manipur Pradesh ki invitee Naurem Nabachandra amade BJP Kakching District ki in charge KH Madhubalanat Luchingba BJP Kakching Mandal gi Luchingba singyawba team amana laktuna relief camp asida changjafam lauduna leiriba miyamga haktengnana unaduna wari sabaga loinana KMC committee gi khuthangda lupa lising tara mateng pangkhre mateng pangba aduga mari lenana Naurem Nabachandrana phungdorokpada thasigi haukiba tang ahumdagi hauduna khangaudana Manipurda Kanglupki irang tholaktuna miyoi kaya awaba nanghanba ase thamoi sokna nungaite irang asina maram oiraga Manipurgi mafam kayada miyoi kaya changjafam lauduna leiriba asige saruk ama oina Kakching dasu Kakching amade khulonnabada leiriba miyoi singna amatta oina committee ama semduna relief camp hangdoktuna lanjelaglaba miyamda changjafam pibiba asi yamnamak thagat Manipur amadi center lengak anina thokliba thodok asige waroi silama puraktuna miyam punna hanagi punsida hanjilhanaba honariba sida hena khumang chausinba oinanaba miyam punna thongminana si haike kanjasi problem sila pasi am kamo shokna ha ke ngaijade Mr. Derena amadi ai ko Bharat ki adumlaba lengak ki koi Honorable Minister, Home Minister, Amit Shah, Tanaraga, Yama Tuba Matamda, Asulaba, Hana Gumaina, Ekoi Kantu Letana, Mama, Mapam Singduda, Halaga Lainava, Ona Viva Ashida, Ekoi Punamana, Ekoi Shori Mapamda, Ena Tuna, Amadi, Apabo, Oinava, I showed the Partner.
Kokomi meeting Makada Kontozam Esigi Manung Chanba Awang Ziri Maning Lekaida Awang Jiri Maira Paibi Nisavana Sinduna Wakat Mifam Jatakre Wakat Mifam Aduda implement NRC immediately, withdraw Sue immediately from Kuki militant groups, protect entering of illegal migrants. We stand for Manipur. Manipur gi saktam kaibiyaroi haina thaba placard kaya sizinabaga loinana kholau kaya amasu lauke. Khongjang amana phongdokhibada Kanglup anigi marakta thokliba irang asida paliba Manipur amade India lengakna tumina leiba yaroi athuba matamda waroi sil puraktuna miyambu hanagi punsida hanjil hanbiu haike Parza sidai lejari apang pangjari hana lejari imai ben sing adai singya da taminari ba kuloleron taminari imai cha sing bo tok matik awabi be yam nungai jade habadi akoi gi manang nak pada singya da lei sing di kanggu khara sidi tumba cha ba khangdre hojik yum da tumba khangdre ai gi isa ai gi nupi ai gi ima ngak pa sen ba som ngamdre kai gi na da laikai se sima landar ani sima torani haiba ma koi da ngak na hona ba da akoi yam wana lei ba se ure aduna ma se tawhon bi da na ba Manipur sarkar na masigi matik cha ba koi security PB ge haibra natragana PB roi ge haibra madugi do aseng modo Manipur sarkar na akoi da haibiro India sarkar da takna biro akoi je karam phibam da thambi ge haibna do adu ngamoi to boira gadi akoi gi su matik chaba lairiba Manipur gi ima event singa sai da matik chaba kulai PB ro akoi je matik chaba pangan do puthok tana akoi je angam mateng gai pangjarage nungai jade akoi bai yum da tumna laijaba sing adagi di sana thangna ba tangjen na sai kya dagi lang na thamjaraba yung kai mai thadok piba adagi miha to atobi ba se aduke matik nungai jade mase tawdana bagi damakta makha tana satharakna bagi damakta koi Manipur sarkar na mase mieng changbiu yam athuba matamda masigi pandam je kadai no habado aseng matang nang mam pibiu Kokomi gi khongjam saugatuna YUC YMC amade Meira Paibi lupna sinduna nambol AC gi manung chanba kha sanjen bamda hojik thokliba Kanglup ani gi irang khudakta loisinduna hanagi punsida hanjil hanbiu restore peace and harmony in Manipur sun haina lengakta taksilladuna wakat mifam chathakre wakat mifam aduda su makhatana sangtokpa yaroi Manipur government gi thongna utpiro Manipur gi saktam kaibi yaroi withdraw Sue from Kuki militant group, no separate administration, protect entering of illegal migrants, implement NRC immediately haina thaba slogan sing thaba placard kaya sizinabaga loinana kholau kaya su lauke wakat mifam loiraba tungda kha sanjenbam khulak sinba thungna wakat khongchang amasu satke Khongjang amana phongdorakhibada paliba lengak asina athuba matamda loisinbiu lengak asina irang asi laksinbada nongma fana changpham thokte Manipur gi hanagi santi hanjil hanbiu kuki laloba sing laksinbiu Manipur gi ngamkhai kaibiyaroi haike Manipur da akoi insi magi lam kaibe yaroi loina na akoi kaino se akoi gi Manipur gi naga kaino kuki la lo bujing ji handan biga loina na MLA tarana prajana makhoi bu leba nga u haidona pira laga makhoi da right me amam piraga makhoi na madu khongoi na raga Manipur de tongan ta na bagi wapam no na handore bu je akhoi sungja ya ba ngamjaroi Manipur da gi karigumba makhala mata gi insi mata kayan ba ngamoi aluleina loina na hauji athuba matamda hauriba la ho se athumo tamda laksan biroga Manipur bu tangdu leitaba amadi jadi pidati naidana mahauchagumna nungaina ingna chingna panba leba amado ko henabak damakta Manipur sarkar na amadi lengak loi kayana sinbiu haiba wafamje thamjaningi loina na aikoi gi Manipur da hauji thoibe irang ase masi athumo tamda nam tharakanda Manipur asida tangdu leitaba haiba ama lehembiu tasengna akoi NRC sanahanbiu aduga akoi ningkha tamna nungsi chanana haugiba matagumna panba Wajage habase land view habase leangna sin view Oinam Kaitel da Kokomi gi khongjang saugatuna Oinam Meira Paibi apun balupna sinduna ngase wakat mifam chathakre wakat mifam aduda wangang loi kayana su wangang duna miyamna thokliba irang asigi matangda wakhal taminake Manipur kainaba sinbigano kukina achumba saba yaroi mitei na ST oina
oikiba aikhoige hakne su makha tana sangtokpa yaroi kanglup khudingmak ima amatagi machane vote maya data thongna phabigano government ki thongna utpiro haina thaba placard kaya su sizinabaga loinana kholau kaya su lauke Kokomigi advisor Ratan Khomdram na phongdokibada June 18 da miyoi kaya punsi pikhamna kiba Manipur gi apun basaktam ngakna bane Kuki gi MLA tara disqualify tawgada bane loinana lemhori ba MLA yankhai miyam gi wakhal khangna thabak tawbiu natraga de June tara nipan degi hena sathiba ihau laktuna MLA minister singda onsilak lagade Manipur asi hena mai chakane haike Pura aku ni jenuh mi sengsi masak ni mana tu bisu mana orang pun aku film lagu ni dah aku ni music mana kan dua aku ni buat pergi dua aku ni MLA yang kai MLA hukum tu lupa sana thong tu piwa lepas tadi so masih saya ni macam ni dah ni apa sih asal macam mana MLA hukum pergi masak tu tak ada Juni tidak kamu ngambil MLA yang ni belum bisa kiba SMA bisa kiba mana pergi tu mbak atau so minister MLA kaki mai sa kudo na thimu no ge adu mai ho mo la ga di ke amke na le tiba so to wala kale se ko na Manipur le MLA minister ja kan ko wani to ni se mara badra ujule ke masila ida ko mai chen chen ta to bio so ha bio so si na do to ngam de so ha ko da irang ne makane adu makata ba da koi chingna ta koi wari sanu ja da koi apun mo Manipur ma sem mi da muta to gang to Paugi Maraktan Nate Mebrek Amamulomina. The legendary brand Vespa was born in 1946. The Vespa has a unique design with a V-shaped grille to complement its sleek cast. The Piaggio emblem at the front gives you the pride of ownership, innovative appearance. The design was inspired by the wasp, hence the name Vespa. Adom gari macha darkar oibidra Sukna gi minute kuntra gi manungda document ichang changdana Vespa madi Aprilia gi apamba model sing supna dagi lupa lising tara khaktang puthok piduna loan oina lawba yabagi khudong chaba pizare Akupa marol gidamak contact tobirau 9089895330 amadi 9615823252 Tulasi Motors Private Limited Thangmaiban amadi Sangai Pro Kudong Chaba si Manghan Bigano ngasi mag-contact tobirau terms and condition apply The pinnacles of success. Get enrolled to one of the finest schools in Northeast India, UNACO School, Excellence in Education. Braki matung da taram lok chare makhata pau bizare amarom da kokomi gi mideng makhada nambol AC gi manung chanba kabo walking khulda kabo walking ward number 11 namadi 12 ki khunja singna sinduna ngase wakat mifam pangthokre wakat mifam aduda implement NRC in Manipur no cookie land in Manipur safe forest safe Manipur no separate administrative unit in Manipur haina thaba placard kaya paibaga loinana kholau kaya sulauke Hairok ACG MLA Dr. Thokchom Radheshamna Advisor Oiba Peace and Relief Committee Hairokna Hairok Higher Secondary School da Hangliba Relief Center da Leiriba Inmate Singh Hakchang na da Yektana Laina Bagi Pandam Dangase Lem da Lying Bagi Kem Ama Center Asida Pangthokre District Administration Thaubalgi Mideng Makada Peace and Relief Committee Hairok Amasung CHC Hairok na Punna Kusamnaraga Pangthokiba Health Camp Aduda Camp Asida Changja Fam Lauraga Leiriba Nupa Mapan Nupi Tara Taret Amasung Angang Kunmanga Punna Miyoy Yankai Mathoirom
layengbaga loinana mathau taba hidak langthak singsu lemna phanganke hidak langthak punamak CHC hairokna puthokpane lemna layengbagi camp adugi matangda relief center adugi convener Laishram Jadumani na hai tha asigi ahumdagi haukiba furup anige ungkhatnaba sina maram oiraga hairok amasung sekmaida relief center ahum hangdokle Hairoki Relief Center asida More amasung Churachandpur dagi lanjenarakpa nupa nupi amasung angang punna yangkai mathoirom changjafam lauraga leire makhoigi hakchang nada yektana leinabagi pandamda ngasin lemna layengbagi camp ase pangthokpani haike layengbagi camp asi sinnaba honabada Hairok SC gi MLA Dr. Thokchom Radhesyam Hairok CHC gi Doctor Staff Nursing amade atai punamak loinana Peace and Relief Committee Hairokpu Relief Committee Hairoki Maike degi Tawbimal Khangba Uli Haike Kokomi gi lamjing makhada Thobal District ki manung channa leiba Yairipo Kaithel da ngasi Yairipo Kaithel fambi singna wakat mifam phamkre ngasi gi wakat mifam aduda stop using su cookie militants to divide Manipur stop militarization in Manipur in the name of ethnic conflict Stop victimization of Meiteis. Stop state-sponsored narco militancy. No homeland for refugees and migrants. Go is responsible for ethnic unrest in Manipur. Haina thaba placard kaya sizinake. Wakar mifam aduda saruk yakiba ima amana phangdorakpada aikoi mahosagum nungsi sanana leminaba pame aikoi santi pame irang asibu laksinabani haiduna Indian Army sing thamlibasi athuba matamda lokthokpiyu loinana cookie militant sing su sudagi lokthokpiyu haike issue jigi mari lena phamjabani aikoi santi pame amasum akoi Manipur da khundamini riba furup singje nungsi chanana leminaba pame aduga maruaina akoi Manipur da leriba air je akoi na loi lokthok pi karo haibaji maju thamjage aduga akoi gi cookie gi su se simaga lokthok piyo Community anigi marakta thokliba irang asina maram oiraga misam miyamda mipainari ngai matam asida Imphal East District ki manung chanba nungbrang khuldagi Army singna numidangi matam hek yorakpaga yumda changlaktuna aki akhang pibire Cookie militant thengnababudi Army thengnabana hena kire hairaduna Army Thambidauba oirabadi aikoi khul hongjarage haina nungbrang khulgi khunja singna phongdorakle hiramasigi matangda ngasi nungbrang awang lekai lairembi marketa nungbrang gi miyamna wakat phangkre wakat mifam aduda saruk yakibi nungbrang apunba mairapaibi gi secretary Sadokpam Sunita leimana phongdorakpada khungang asi chingna koisilaga leiba mafam oiba maramna irang asida mipaiba pokladuna atopa khun singda chenduna leirure irang khara nemle khanduna khun asida amuk halakpani adubu thangnaba chingi khundagi cookie militant singna nongmai kapthorakpada pakhatpa poknare mari leinaba singna mideng changbiyu haike Haujiksu khunasida commando sing thabiraktuna thambibadagi khunja sing khara makhaidi safare khalambane adubo army singna yumda changduna akaiba pirakpa asina aikhoi mipainare khunasigi naharol singsu ahing tumdana khunasi ngaglibanina army sing asina khun asida tawriba asi cookie lalhoba singa mari leinabra haibake chingnaba fawe hairaduna khunasi suraga chaba khun oibana Thabak shuba yadre maramaduna lengak na midyeng changbiyo. Cookie militant singa tongnari basu handokadabani haike. Wakan mifamaduda saruk yakiba nungbrang thumkhong lairembe Youth Club ki hanagi secretary Khumanthem Indrajitna haikibada yumda changlak liba Mamai mamit khumba Indian Army sing kadaidagi lakpano haibasu taktaba aduga kihan khanganbagi thodok mayam amasu chatharakpa sina khunja sing siba kidana chapchana thengnanaba ahing tumdana maira paibi thoktuna leinare awaba kayasu mayoknare hairaduna lengak asina mityeng changbiduna tangdu leitaba khun ama ohenbiyu haike sarkar paibiriba Sarkar gi miyo singa sizina akoi gi khunja singa sibo akiba poiba singje pon bidanaba state force ahen ba thajan biro aduduga army jingjina tawriba thawong jingje akoi da singna ba poi tasingna har kanda moina ngasi
ꯌꯨꯝꯗ ꯆꯪꯉꯛꯇꯅ ꯇꯧꯔꯤꯕꯁꯤꯡꯁꯦ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡꯁꯤꯒ ꯃꯔꯤ ꯂꯩꯅꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯑꯩꯈꯣꯏꯒꯤ ꯏꯁꯥꯗ ꯆꯤꯡꯅꯕ ꯄꯣꯛꯏ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯉꯁꯤ ꯏꯆꯥꯁꯤꯡ ꯀꯟꯗꯕ ꯌꯥꯗꯦ ꯑꯩꯈꯣꯏꯒꯤ ꯏꯄꯨꯔꯣꯏꯕ ꯏꯆꯥ ꯏꯁꯨ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯀꯟꯗꯕ ꯌꯥꯗꯕꯅꯤꯅ ꯉꯁꯤ ꯑꯩꯈꯣꯏ ꯁꯤꯕ ꯀꯤꯗꯦ ꯊꯦꯡꯅꯒꯅꯤ ꯂꯥꯟ ꯈꯨꯗꯤꯡꯃꯛ ꯊꯦꯡꯅꯒꯅꯤ ꯑꯗꯨꯕꯨ ꯁꯔꯀꯥꯔꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏ ꯁꯥꯟꯇꯤ ꯄꯥꯝꯃꯤ ꯇꯁꯦꯡꯅ ꯀꯨꯀꯤꯒꯤ ꯇꯣꯉꯥꯟꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯊꯝꯕ ꯑꯩꯈꯣꯏ ꯄꯥꯝꯗꯦ ꯁꯨꯒꯤ ꯑꯦꯛꯁꯇꯦꯟꯁꯟ ꯇꯧꯕꯁꯨ ꯑꯩꯈꯣꯏ ꯄꯥꯝꯗꯦ ꯀꯨꯀꯤ MLA ꯗꯤꯁꯀ꯭ꯋꯥꯂꯤꯐꯥꯏ ꯇꯧꯒꯗꯕꯅꯤ 10ꯁꯦ ꯗꯤꯁꯀ꯭ꯋꯥꯂꯤꯐꯥꯏ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯏꯟꯗꯤꯌꯥꯟ ꯑꯥꯔꯃꯤꯅ ꯑꯀꯤ ꯑꯈꯪ ꯇꯧꯔꯤꯕꯁꯤꯡꯁꯦ ꯉꯁꯤꯗꯒꯤ ꯀꯣꯛꯍꯟꯕꯤꯌꯨ ꯑꯗꯨꯒ ꯁ꯭ꯇꯦꯠ ꯁꯔꯀꯥꯔꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯑꯩꯈꯣꯏ ꯑꯁꯥꯝ ꯔꯥꯏꯐꯜꯅꯦ ꯍꯥꯏꯕ ꯆꯤꯡꯅꯕ ꯃꯐꯝ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯕꯗ ꯈꯨꯝꯕ ꯌꯥꯗꯕ ꯇꯥꯛꯊꯣꯛ ꯌꯥꯗꯕ ꯑꯗꯨꯒꯨꯝꯕ ꯂꯥꯟꯃꯤ ꯁꯪꯂꯨꯞ ꯑꯃ ꯂꯥꯛꯂꯒ ꯑꯩꯈꯣꯏ ꯌꯨꯝꯊꯣꯡ ꯆꯪꯗꯨꯅ ꯑꯃ ꯃꯊꯦꯡꯕꯗ ꯀꯤꯍꯟ ꯈꯪꯍꯟꯕꯒꯤ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯊꯣꯛꯂꯛꯄꯗꯒꯤ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯌꯨꯠꯁꯤꯡ ꯑꯃꯗꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡ ꯁꯤꯕ ꯅꯥꯕ ꯀꯤꯗꯅ ꯑꯩꯈꯣꯏ ꯂꯥꯟꯊꯦꯡꯅꯔꯒꯅꯤ ꯍꯥꯏꯕ ꯊꯧꯅꯥ ꯑꯗꯨ ꯃꯥꯡꯑꯣꯏꯅꯅ ꯑꯩꯈꯣꯏ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯑꯃꯗꯤ ꯇꯨꯝꯗ ꯆꯥꯗꯅ ꯁꯣꯔꯣꯛꯇ ꯀꯩꯗ ꯃꯩꯔꯥ ꯄꯥꯏꯕꯤ ꯊꯣꯛꯇꯨꯅ ꯌꯥꯝꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯦ ꯍꯥꯏꯔꯤꯕ ꯃꯥꯌꯣꯛꯅꯔꯤꯕꯁꯤ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯅ ꯑꯩꯈꯣꯏ ꯑꯃꯨꯛꯇꯪ ꯃꯤꯠꯌꯦꯡ ꯆꯪꯕꯤꯔꯒ ꯇꯪꯗꯨ ꯂꯩꯇꯥꯕ ꯈꯨꯜ ꯑꯃ ꯍꯥꯏꯕꯗꯤ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯅꯣꯡꯗꯝ ꯈꯨꯜꯒꯤ ꯁꯥꯏꯠꯇꯒꯤ ꯄ꯭ꯔꯦꯁ ꯃꯦꯗꯤꯌꯥꯒꯤ ꯃꯐꯝꯗ ꯍꯥꯟꯅ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯒꯦ ꯌꯥꯝꯅ ꯈꯨꯗꯣꯡꯆꯥꯕ ꯅꯪꯗꯗꯅ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯀꯌꯥ ꯑꯃ ꯌꯥꯎꯔꯤ ꯁꯤꯒꯨꯝꯕꯁꯤꯁꯨ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯃꯦꯗꯤꯀꯦꯜ ꯇꯤꯝ ꯊꯥꯕꯤꯔꯛꯇꯨꯅ ꯑꯅꯥ ꯂꯥꯌꯦꯡ ꯌꯥꯎꯔꯤꯕꯁꯤꯡ ꯑꯁꯤꯕꯨꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯩꯔꯣꯛꯇ ꯂꯩꯕ ꯀ꯭ꯂꯕ 12ꯒꯤ ꯑꯄꯨꯟꯕ ꯔꯤꯂꯤꯐ ꯀꯃꯤꯇꯤ ꯍꯩꯔꯣꯛꯅ ꯁꯤꯜꯂꯒ ꯍꯩꯔꯣꯛ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯗ ꯍꯥꯡꯂꯤꯕ ꯔꯤꯂꯤꯐ ꯁꯦꯟꯇꯔꯗ ꯉꯁꯤ ꯍꯩꯔꯣꯛ SCꯒꯤ MLA ꯗꯣꯛꯇꯔ ꯊꯣꯛꯆꯝ ꯔꯥꯙꯦꯁ꯭ꯌꯥꯝꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯅꯣꯡꯃꯒꯤ ꯇꯉꯥꯏ ꯐꯗꯅ ꯆꯪꯕ ꯄꯣꯠꯂꯝꯁꯤꯡ ꯃꯔꯨꯑꯣꯏꯅ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯁꯦꯅꯤꯇꯔꯤ ꯄꯦꯗ ꯁꯥꯄꯣꯟ ꯀꯥꯡꯈꯜ ꯇꯨꯠꯕ꯭ꯔꯁ ꯑꯃꯗꯤ ꯑꯇꯩ ꯄꯣꯠꯂꯝ ꯀꯌꯥ ꯃꯇꯦꯡ ꯄꯥꯡꯈ꯭ꯔꯦ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ MLA ꯗꯣꯛꯇꯔ ꯊꯣꯛꯆꯝ ꯔꯥꯙꯦꯁ꯭ꯌꯥꯝꯒꯤ ꯑꯄꯣꯛꯄ ꯊꯣꯛꯆꯝ ꯏꯕꯣꯆꯧꯕꯒꯤꯅ ꯔꯤꯂꯤꯐ कमिटी हैरोक की मिहुत सिंगदा खुजन्नके थौबाल डिस्ट्रिक्ट की टेक्चमदगी ओजा मुटुम तोंबी मचा नेशनल एवॉर्डी नंगसी डिस्ट्रिक्ट असिगे तोंगान तोंगानबा मफम सिंगदा हांगदोकलिबा रिलीफ कैंप तरुकता लेरिबा चही नौरिबा आंगांग सिंगिदमक लनाई ओइना चे कोलम सानापोटना चिंगबसिंग खुदोल तमख्रे खांगाबोक हायर सेकेंडरी स्कूल दा हांगबा रिलीफ कैंप ता लेबा आंगांग सिंगदा पोटलम सिंग अदु यंथोकलदुना ओजा एम तोंबी मचाना हाय मणिपुर लेंगाकना लौखिबा वारिप की मतुंग इन्ना रिलीफ कैंप सिंगदा लेरिबा आंगांग सिंगदा महै तमजनबा चे कोलम सानापोट सिंग यंथोकपगी थरम असी मनुंग चन्ना ZEO थौबालगी अयाबा लौरगा लनाई ओइना महैरोय सिंगदा चे कलम तेंगबांग असी पांगबने मांगना मखाताना हाय आंगांग सिंगबु नुंगसिबिदुना फुरुप की लान असी लेपिरो लान असिना मपी मपा कायना हल्लबा आंगांग मयाम अमा लेहलगने मसी खुनाय असिगी ओइना अफबा नते मणिपुरगी तुंगी खनबिरगा लान असी लेपिरो हानगी मतौगुम तंगदु लेताना अखोय मसेल हिमिनरसी हाइके खांगाबोक हायर सेकेंडरी स्कूल दा थासिगी तरुक्तगी लांजेनरकलबा मियोय चामगा हुंपुदरा लेरिबा रिलीफ कैंप ता खांगाबोक केंद्र यंग फार्मर्स डेवलपमेंट ऑर्गेनाइजेशन के प्रेसिडेंट ओइबता नतना डिस्ट्रिक्ट फार्मास्यूटिकल एंड एंटरप्रेन्योरशिप ऑर्गेनाइजेशन थौबाल की प्रेसिडेंट सु ओइरिबा भारत भूषण डॉक्टर अकोय शनाना चेंग बेखाई अनी हैंड सैनिटाइजर चहुम इसिंगी टैंक अमदे अतै चाना थकनबा पोटलमसिंग अमदे सेल ओइना लुपा लिसिंग अहुम मतेंग पांगलंबता नतना रिलीफ कैंप अदुबु हांगबदा मपुंग ओइबा थौदांग लौरिबा DC थौबालबुसु थागतपा फोंदोखरे टेंगबांग सिन्नबा लाकपा अदुदा डॉक्टर अकोय सनाना फोंदोखिबदा मणिपुरदा खुंदामिनरिबा येलौमी पुंबा तंगदु लेताना इंगना चिकनबा मथौदा पुकनिंग चंगहनबिबा अमदे येलौमी नतबिना आइनगी ओइबा मित्येंगदा हलनखिबा हैबसी लेंगाकपसिंगी तंगाई फद्रबा थौदांगने असिगुंबा तांकक असिदा मणिपुर इमागी मसाइगोलदा येलौमी मैतै अमदी मितै नतबा येलौमी नागा अमदी कुकीसु नतबा मणिपुर येलौमी साबा फुरुप खरना कुमजा 1954 अदुवाइदा मणिपुरगी अवांग नोंपोक खा नोंचुप सिंगसांग परेंगदा लोना चंगसिलकपा उमंग वामंग कया कोकथोकपा मयाई काबा निसा पांबी कया थाजिल्लकपना मरम ओइरगा अतमनना स्टेट असिगी नहारोल कया मांगसिलकपा अमदे महौसागी खल काइसिलकपसिंगदा कंदबा यादे हाइदुना CMN बिरेनगी लेंगाकना लुचिंगलगा मियाम पुनमक अमत ओइना होनरकपदा मणिपुरगी येलहुमी नतबसिंगना
ड्रगना खुलाई ओइरगा लंदारकपसिंग कया माइकई सलाई खंगदना ngauduna lanjenarakpa amade sahing chaba jiba olakpagi mami yamna chauna tabagum urakle Midkap mirau kholtana thalaba Manipur ama oirakliba sida India government na di India amasung Manipur da khwaidigi chauna ahanba yeknaba kanano khanglaba matam sida Manipur gi lengak loi luchingba singna de Manipur gi ahanba yeknaba kanano haibasi khangbiram lagane Manipur gi mitei amadi maitai yelahumi singi Misinga scheduled tribes ki masinga manana chatkibano hatu na district mayam ama khul mayam ama karigidamak kamdauna semkibano hangatna ningsingba amade nainaba change punama kauthokminaraga tatna thanaba yadaba nungsinana lipun adu nahounana sagatminaba change yadaba sing adu Manipur thugai basingni haina lawba chungane punama lengak pure lengak loi amade tung inba singi khutta leire haina Dr. Akoi Sanana makhatana phangdorakhe Manipur da thokliba kanglup anigi irang asi athuba matamda laksilo mahairoi sing mahai tamba phangalu haina lengakta taksilladuna lausingi pukai thinungai kaithelda ngasi wakat mifam chathakre mahairoi kayana saruk yaduna phamba wakat mifam maduda Manipur da NRC chanahallo Manipur gi saktam kaibiyaroi Manipur da separate administration leibiyaroi aikhoi santi pami mahairoi singbu mahai tamba phangalu haina kholau kaya lauke Kanglup anigi irang namaram oiduna lanjenarakduna Bishnupur da hangliba relief camp singda Senior Citizen for Society Bishnupur chapter na koina chatuna yengsile awat pasing khangdoklaba matungda district administration Bishnupur ga khusamnaduna relief camp singda pibinaba hairubada DC Bishnupur L Bikramna matam chana pigani haiba wafam thanglakpa thagatli haina Senior Citizen for Society Bishnupur chapter ge Vice President Thiam Yaimana Paumi Singa unaba amada phangdorakle Paumi Singa unaba aduda Senior Citizen for Society Bishnupur chapter gi working president Thiam Ibo Pisak secretary Nongmaithem Sanaba amade atai thongmi singsu saruk yake Magna Makhata Kibada, Lanje Laktuna Ladyba, Mahiro Singda study materials Fanganba, Miamgi Pirol Chana Thaknaba Kayaso Fanganbada, Senior Citizen na Thongdang Lore. District Administration Asu Makhata na Mateng Pangkigani Thazei Hake. When Hariba Sada Sing Sigi Mapom say Krapibinaba, the Nasai came the gate, complaint or Awapa, my aunt of Kabina, going a city officers Laga, DC Nizabani, DC Nizamatanda, DC Punamaxia, I am a Loinamak, Peters Levire. Hanasloina Pivi Leviri, the library and Zilla, Mayam City, Mayum Pibaro, Lamata Yaud and Laponi, now is your coin Darka, Leviseque, some Zayada, Campol Gumba, the blanket, that they give Mompak Pida, Mompak, that they give Quagi, Angang Sing it, Tamna study material, Mayam Sequoia, Yaraka supply to you and a luck, Hijamani, the Luna, no, you are about Tanzajida, Kaitienda, Dugam, Humsingna. The Carvala Sina, Port Mamma Heno, you will live my arm say, Koya, they get him as check to you. Imphal West amasung East law and order gi fibam phagalakpadagi curfew matam ayuk pung manga dagi numidang wairam pung mari fauba komthokre atai atopa district singisu tapna curfew gi matam komthoknarakle Bishnupur district ki oinasu ayuk pung manga dagi mari fauba komthokhe Jiribamda ayuk pung manga dagi nungthil pung manga fauba komthokhe haire curfew komthokningai matamda kaithel amadi dukan sing thong hangnake miyamna potchai leinanabagi damak thomjinlake lambi da gari masing yamna chatpa ukhe ELITETV News channel asigi oina miyamna email ge khuthangda ipau thabirakpa matamda email address info@elitetv.in da thabiraknaba khangjare Masidas natana ELITETV da ipau phongnabagi oina phone number 9402890982 da ipau phobiraknaba khangjare Miyamna su ELITETV gi YouTube channel Facebook page Instagram amadi Twitter da su follow tobinaba khangjare Loislapkada maruiba pau amana pizare Kanglubadi gi marakta tholakliba khana chainaba ase lengaki maikedegi soikiba leibagine Kanglubani khanabagi mahutta lengakta tainabiyu haina CMN Birenna phongdokre
Manipurda anauba Golden Triangle ama semnaba khonabada lengakna thinglakpadagi drug lalonba miyoi-singna insillaga thoonba leibak irangni haina socio-political commentator CX Vijayeta phongdokre. Amadi Imphal East amadi West pung 10 ki curfew komthokre. Masigi oinadi ELITETV na pizaba numidangi pau lojare miyeng tabiribasingbo amuka na khurumjari.